ngasisu Manipur Top Channel gi special content katang ma'am da share tawjage ma'am loi phok taminasi khanjinbada dugumati kanaraba pawmani mutant COVID-19 2020 di loire 2021 na kamdauba Nepram Krishna Mohan Sanaleibak ki mapao ni ma'am tabi am nongai kadaba content ni ma'am da share tawjage ma'am loi phok taminasi COVID-19 virus lanthenga iroinana khara launa khara ngangna apian pienda aya da phungdok na duna saliba kumza English ngani ga kundi loide hauji kumza English ngani ga kunga mathoi aikhoi gi thongjin da leprare kari oirakadege haibedi kanana su haiba ngamdri adubo COVID-19 virus na thoanba COVID-19 laisat pura lakshin ba ngamdri ngai sida laisat asidagi kharai hena sathiba mutant COVID-19 virus khongjel yangna English ngani ga kunga mathoi ga lengona duna laglagani haibegi mipaibedi poknari kai kiduna sielaga sobum oknai haibadu lakadoriba kumza English aniga kunga mathoida thoktabadi phagani thoaningkhidreda COVID-19 lanthengnabada phare haidingai sida mutant mang tharaga hena sathiba mawongda khongjel yangna sangsilaglabadi longkhrak longbagi phibam tarakloi hainingai leite COVID-19 ga loinana English aniga kun loikhrasu haina thaunibadi kaide toigumuksung mutant COVID-19 virus na anauba sahida karamba sapu pirakadagi haibidu khangba ngamdabana panglang langduna harau thokpa nungai thokpadi sumgadaba mandre loiraba kumza English nganiga kunnasi nongkanna suduna picnic saksa haijanaba harau nungaiba punama salak saduna haukibani COVID-19 gi lanthengsu haudri adubo ILP Inner Line Permit Guideline 2019 di 2020 gi ahanba numitagi sanaba hokibani ahanba thadagi lebak sinba tuna CAA Citizenship Amendment Act 2019 su sanaba hokibani saye sida COVID-19 lanthengnabaga loinana politically socially economically irang kya thokre MLA kya tokhi disqualified tokhi minister kya lathokhi anauba hapsinki Rajya Sabha gi election assembly constituency marigi by election pangthokhi sel thumgi matangdasu overdraft ki wathok lekhi ngamkhai gi wathok drug ki wathok kaya su lekhi takhi punama asi oiduna su lupa crore kaya gi development project sing prime minister union minister chief minister na orek yum tamkhiba amadi sangakhiba su lekhi aikhogi chief minister N Biren matam gi oina akanba wafam kya thamkhibasu media gi khuthangdagi khangba ngamkhi minister oirabasu MLA oirabasu thaugalon yaudaba state natraga party gi apambagi mayokta thabak tawrabadi lemna amata tharoi version politics thadoknaba matam oire thabaki government ni ngamloi haba ngambagi matam leba government ni khunaibu kiduna phataba isa lotchin mana migi masa tara manghalli kaugumsi miyam gi yaifanaba thabak paikhatsi haibada yadabasing minister MLA oirabasu yeknabani haina lawgani haibisi aikhogi minister na phungdokhibani masidasu nate lemna tharoi haiba kaya amasu takhidaba nate takhi lemna tharoi haibisigi wahan thok adudi ngasi phawba kananasu khangba leitri ubasu leitri hainarakpasu yaudaba nate mamang sahi nataba satliba sahi asida COVID-19 lanthengnaringai athingba kaya thamlingai Imphal airport gi phakhiba popi maru kg lising mari lupa crore ama henbagi yamlaba kwa mana mitha polang kya adugi mapu kanano karam tawkhre haibadu ngasi phawba khangnadri kwa mana polang singa dudi kharana phumjinkhre kharana kerosene haijalaga mai thakre war on drug ki campaign da singlamgi mafam kya da tharamba hauramba popi pambi sing apunba team amana yanthatuna mangali aduga hawkhiba January 13 da Delhi da paigadaba Air India gi cargo flight hapnaba tawramba popi maru kg lising mari Directorate of Revenue Intelligence DRE team amana fakhi crore samarongini mapu masa khangdri haikibani aeroplane da hapnaba purakpa port ki mapu khangdaba haibisisu angakpa amani April mari da Kolkata dagi cargo plane amada purakpa lupa crore ama rumgi kwamana mithamana Imphal airport dagi fakhi sek mok laukhidre adumnadi oiraga hairiba kwamana sing adudi nimit kungo humdoi gi matungda Imphal West district ki manungsanba lamdeng da leiba solid waste management plan gi complex da kom tawraga phumjinkhre haikibani handa October kunga mathoi dasu Imphal airport gi puthorakpa kwamana mitha polang kun
NIPCO gi team amana aduga satliba thasigi kunga mari desu kwa mana polang manga MSF ki team na lambi digi pharaga kirosin hajinduna mai tharaga mangan khre haina media na report tokhi kalam asimaktada haukibe April kunga tereta lemna tharoi manadi leinung yokre mapudi khangdri haina Sanaleibak ki mapao sien kibani pangang dangang ba pangtau do tawba yabagi maung da asum laithoklabadi lo laitaba lo sataba lamdam ama oide haina longnarak payai Chief Minister na matam gi miyamda haikiba media na su phongkiba wafam singa dusu ngaihaki sinpenaba panglaw lawbani hainarak pasuyai ma asida sunate cabinet mifamda warep kya lokhi Chief Minister yauna minister singna wafam kya su lakthoki kumja English ni ga taraga tareta matamadugi Union Minister Civil Aviation Sayenta Simhana Manipur gi more yauna awang pok lamdam da airport taraga mapan semgatlagani haina lakthoki Center na Manipur school building samga kungani thoi sargani haina HRD Manipur Prakash Zabedkar na lakthoki kumja English ni ga taraga ni panda lupa crore kuntraga mapan changna kaibulam jawda heritage park semlagani tribe kuntra humdogi yum laigani lupa crore ani changna muslim nupi singtagi oiba kaithel lilong da saragani Maharaj Gambir Singagi complex lupa core ani changna sengbalagani Loktak pata floating ayush dispensary semgatnaba sem saba loire angang singi achauba park ama semgatlagani asina singba kaya Chief Minister yauna minister singna lakthoki asida sunate Union Minister Textile Srimati Zubin Irani Srimati na laklamba matamda Manipurda lupa crore kungani thoi sangna iri spinning mill linglagani haramki lamdamasigi intellectual khara unaruraba tungda Chief Minister na advisory council ama semlagani haibagi thajabasu pikhi mamang sai English ingani ga taraga mapan gi January da phamgibe state cabinet mifamda Manipur State Population Commission lingnaba warep lokhi Manipur People's Protection Bill 2018 ayaba pibinaba Union Home Minister Amit Shah unaduna haijaki district kudimakta phamung samga yankai legidaba Ayush Hospital saragani lupa crore satruk sangna Imphal International Airport ki anoba runway semlagani school phagathansi mission makhada school building humpu thataruk ki manungda sab loisinaba honagani haibna singba kyas lokthoki Oigadorova say English singaniga kunnasu langthabal phumlaw lakona quarantine center ama numit taraga mangani gi manungda saragani haina Chief Minister na lathokraga ngamkhidre madu maram ama natraga amadagi oiramgadagini hairabasu thabaki government ni ngamdrabadi ngamdre haibagi gat leiba government ni haibadumadi kaukthokibagum tawi jaribamda electricity megawatt sama puthokadaba solar power project paikhanaba edcourt ki loan lauraga State government employees singda vertical oina mathol taruk taret ki yum saningba singda loan pibada state cabinet na ayaba pikhi megawatt 4x4 gi hydro project sing paikhatnaba mafam khandokle DPR sem sari center na sada mauda state na sada tara puthokani haki Christmas ki khudol oina district tarada tribal museum kuntraga taret sanaba lupa crore ahunga point marfuga manga kaithokle su haki Amaramda Chief Minister na chairman MLA amana deputy chairman oiba state planning board laina state planning committee semnaba khanari haina Chief Minister na handakta phongdokibasu laikre pallibasi khara khaktani atai kyasu laitaba natti leramgani asumna government na miyam gi damak thabak kya paikhatnaba honari semsari miyam gi yaiphanaba thabak paikhatli tausi yadabasing minister bu oisanu MLA su oisanu yeknabani haina lawgani hakiba Chief Minister gi thauna asisu thagatnari loinena sai ani ahum gi mamang gi tawgani haina lakthokiba cabinet na warep lokhiba miyam gi yaiphanaba thabak singadu hana paikhatuna loisinana bo honabiyo langthabal phumlaw lokon gi quarantine center sabagi thawdo tahon bigano National Capital Delhi gi Chief Minister na numit taragani thoini gi manungda phamung lising ama thaba sanba quarantine center sakibadi ngamlaga aikhogi Chief Minister na Haidokhibasu ngamkhidaba adugi damaktadi nungaiti amabu oirabasu kumja English aniga kundi covid lanthingnari marakta satkiga daure kumja English aniga kunga mathoi laklagani anauba sahi asisu covid tagi hena sathibani haiba mutant covid-19 virus ka loinarakadra tangbangam loinaraktabadi oisanu anauba sahi lakpaga loinana government na paikhatliba paikhatkani haina lauthokibasing adu kupna amuktang yengsinhaningi
चिन्ना पंगांग ngang लाव मक्त नतना अतोपदा बदनाम तब सुमलोय लेमनाबु फंगबनी हायरबदी हु फाव थाउ हायबदुदी तहनगुमसी तहनिंगदे हायनसु सनालाइबा की मपाउन सुम शेयर तबिरे दुगा मयांग योखलुंदसु कई लेबिबिगे हाबे सोय कमेंट बॉक्स ता कमेंट मसांग तंग ड्रॉप तबिरमु दुगा हुसिकोइना मतांग सिलु सिंजरगे एंड थैंक यू।